अहानबदा मरुइबा पाउ पिजरे इसिंग लेट्रबदा PhD डिपार्टमेंट ना मियांगीदमक करिसु तौबा ngamlai haina Thai Minister Dr. Sapam Rinjan haikre Congress yauna opposition party singi luchingba singna wangangbada Prime Minister Narendra Modi amasung BJP gi lengakna asuk khiriba taningjiba karigino haina CLP leader Okam Ibobina hangakli ngamkhai lansin laktuna thabak tawna bohonaramba Myanmar gi Resistance Force PDF ki lani ani special commando na fare amanan tukuna chengkhre amadi Nagaland state asi makhatana state macha thongna khaiduklabadi hena mapangal sodaraba state haibadu oirakani haina state adubi chief minister nephew Rio na nungang khundakre khumjare DAYAPATI SENJAM na hauzik numidangi View TV pau pizare ising leitrabada PhD department na miyanggidamak karisu tawba ngamlai haina Health Minister Dr. Sapam Rinjan khundakre wafam masing ase Directorate of Health Services amade State Health Society anina kusamnaduna strengthening urban primary health care haiba kiramda Imphal Hotel da state ki thakta pangtokpa workshop ta wangangaduna khondakibani Thauram aduda Manipur Lengak ki Additional Chief Secretary Bumnunmang Bolnam yauna State Health Society NHM Manipuri Director Dr. Somojit Lingobam Fisher Yake Thauram aduga mari lenena Sapam Rinjana mahaki warol piraduna hai lamdam asida lekai de leiba pukri sing ising kangkibana loktak patagi ising silinare ising dagi porakpa leina kaya su sandokpa hingalakli amaromda leptana chakhalakliba malem equina hingbada sinaba kaya kinare masigi manung chana air pollution hingalaktuna hen awaba amasu pirakli asigumba sinaba kaya asi thinganaba urban area khagnatana mafam khudingda leiba healthcare infrastructure sing hen khagathanaba mathau tarakli health officials sing naso amaga mating pangaduna thabak tawmilasi madu natrabadi thabak tawbada mai papangamai haike amount of deforestation that is going on to ising Jayambana doesn't matter if it's all become dry. No dry was a Jayambana and a look up the ising for a command. A quick Jahaz that was a man to complete ising Joseph. She is a Mukprasad in the PhD department when there is no water at the source for them to supply. Ising to like the PhD department is very over this. They can't do anything. And obviously, they can the ising they can impact the waterborne diseases or infectious conditions in the so human health is a hard to Congress Party ki leader Rahul Gandhi ki mathakta Surat District Session Court defamation case amaga mari leina chahi ani jail gi fadok pi ki amade parliament ke membership tegi laukokko bigamin gi haibaga leina ngasi state asida Manipur Legislative Assembly mamangda amuba figure setuna amade marks uktuna pen labagi khongjang khre CLP leader Okam Ibobi yauna party ki makok thongba officials amade thomi kayana khongjang adu sulda ke khongjang adu ka mari leina CLP leader Okam Ibobi na hai Congress Luchingba Rahul Gandhi bo Parliament ke membership tegi lokokpa asi yaninge laibak asigi Prime Minister Narendra Modi amadi BJP lengakna opposition party oriba Congress ke Luchingba sina wangangbada asuk yam kidiba taning driba karigino opposition angangba wahai tabang ngamdraba haibase democracy gi asangba masak nate maram aduna laibak asigi mangki gadawraba asengba democracy adu kannabagi pandamda makhal makha kaya gi khongjang sing Congress party na changsilagani haina Okam Ibobi na makha tapke Masih koi terkar woire nasi di rahul jina. Jadi Oxford University woire ilan terkena hasil tariya kai berdei begitu. Aduh assembly ke any opposition member mana mana pininga muat. Aje malam dah woire di kami ni malam dah woire any issue discussion tu usik tari kai berdei begitu. Aduh pali bersarkar nama tu kadana. Jadi kai tu woire sembok pilih. Aduh mau yar woire hai bataraba. Pali government center ke Sri Narendra Modi is a lit of a government. She against that, and not a man go yaro harba. Freedom of press, they have cover. Other opposition, command of the people yaro, higher the Congress party na lit over freedom Rokiba, our democracy, Mashigi constitution, other Mashigi freedom of press, Mashigi and the yaro, Haina. We are holding the Congress Karmi, we are all solidly behind Shri Rahulji.
Rahul Gandhi bu Parliament ke membership tagi disqualify tawbaga mari layina opposition party sina Parliament ki chathariba budget session asida adjournment motion house ni makta lauputuna masigi matang na khanana ba mikum motokre masina maram oiraga Parliament session ase Rajya Sabha gi oina nungkal pung ani amade Lok Sabha gi oina nungkal pung mari fawba ngasigi oina dikokhe Rahul Gandhi bu Parliament ke membership tagi lauputtibabu yaning daba pungdokuna ngase Congress na chingba Sonia Gandhi yauna Congress ki MP kayana Parliament manungda amuba video setna khungul jadinke loinana Parliament ki mapandasu miyam na yaning dabni kholaw kaya lawke Congress ki MP Manish Tiwari na Rahul Gandhi bu Parliament ke membership tagi lauputibagi thawong ase yamna undemocratic oiba maongi masigi mayokta court numit kunthani gi manungda Rahul Gandhi na appeal tawbagi right lay amadi ayaba pidi masida ngaingamdabagi maongda membership ibasi karigino kunke Thokliba thodok ase India ki puwarida amamba numit ni haina mahaki Twitter account dagi tweet tawakpaga loinana tongan party ki MP sinasu yaning daba khongorle Myanmar की लाल हौबलोफ रेजिस्टेंस फोर्स पीडीएफ की लानी अनि मणिपुर पुलिस की स्पेशल कमांडो यूनिट के पर्सनल सिंह फारे अमन नाथोकुन केंद्र हाइडे पुलिस तगी फंगबा पाउगी मतुंग इना इंडो म्यांमार गमखैदा मिकुप नाहुम सिंह लेरिबा मणिपुर पुलिस की स्पेशल कमांडो यूनिट के पर्सनल ना ngarang border pillar number 78 amasung 80 gi marakta mahusagom patrolling tawbaga linana checking chathabada border pillar number 79 romdagi kenbo bike tongduna lakpa mi ahum khamna bakhanke adubu gari adu khamlamdana thokhe maduda commando team aduna tanabaga loinana gari aduda tonglakpa mi ani faba ngamki aduga amana nathokuna Myanmar rom gi umangda chesing ki haide tungda faraba mi ani adu wahang pahang chatabada makoi animak resistance force pdf ki lanmi sing haiba khangmamke faraba mi ani adudi Myanmar gi tamudage nefai chehi kunthang nipan amasung nefi jiong chehi kunthang manga kawi haiba khangmamke makoidagi 9mm gi pistol ama AK47 gi kapa yariba maru ani amasung Myanmar gi selda palising tara fagat pangke makhata na makoi ani na hundorakibada makoi commander gi usoi lai gi yathang matung ina makoi ani ngamkhai da security force sing kari fibam lei haiba khangdok na balak kan haide tungda faraba pdf ki langi ani adu makhata ba thabak akanaba mole police station da sinakre haide panba yai libak adu da military janta gi force sing na पीडीएफ की कैंपता हौकिबा मतम खरदा थंगना लंदादुना रेजिस्टेंस फोर्स के लानी सिंह हत्तिबगा लोइना मखोगी कैंपसो मई थादोकुना महानकिबन थबक लेखरबनी थबक सुनबा पुरकपा जेसीबी अमा ngarang numidang Kangpopi district के मनुंग चना लैबा लैलुन खुनगे मियोय सिंगनि चिन्नबना थुगाइदुना महानताहलमने हाइदे पाउ असिना हाई जेसीबी अदु कोनसाकुल ताबा अमदे अतै लंबी सिंह सेमनबा कवादगी वायरग पुरकपनि हाइदे अदुबु ngarang numidang leilun khulge miyoy singni chingnaba miyoy singna thugaiduna mahalamban haide thaudok aduda miyoy inisu phajinkhre amaromda thaudok adugi matung konsakul amasung leilun khul ani gi marakta miyam tatong tasin tawba amadi miyamna ima kaunu lailembi khurumba chekpala chawna khudong chahan haide oiriba kibam asida mari leinaba authority na miding changduna pamdaba thaudok sing thoknaba thabak pathapiu haina maikai adong gi miyam tasilale Khutlai paiba sakhangdaba singna ngarang numidang pung 3 makhairom tarakpada sakhangdaba singna UPF ki office ta leiba mahairoi khara puramba amade ihan khangalamba bu yaning taba phongdukuna ngase United People's Front UPF ki office mangda tongan ba organization sing maru aina UPF Ampha Amkil Mapi Council Nupi Lok Chimi Tamni gi thomi kayana waka itom takre wakan mifam aduda sar yakiba United People's Front Manipur UPF ki president Nongthombam Lupachandran Hai Manipur gi mafam kayadagi mahi tamdun leiliba mahairoi sing khut tharamba amade khulai paiduna thian khangalamba asi yanade mahairoi sing adu ayambana Manipur gi arapa mafam singdagi ni amade leingak na CRPC 144 thamlakpadagi satok pisin da khudong chadaba leibana UPF ki office ta lepni lehanbane maduda leiba yaroi haini UPF ki member sing hekini tanzada lakuna mahairoi sing da puramba asi yanade fana nungaitaba leirabasu UPF ki member sing da khanganbiram nabadi fagadabani haina khangdokuna amadi thokriba thodok adubu akanma moong UPF lai yaning taba pangurale Imphal Municipal Council के cooperator amadi ward member elected ase nong matada pangthoklaga result haidok minakrabasu cooperator singde caretaker oina IMC da saruk de halaga ward member singbuna nathiduna thamba ase yaningde
अधुबा मतमदा वार्ड मेंबर के डेवलपमेंट कमिटी सु हिंगत हंदुना IMC की थबक थौरम सिंह सरू याहंबियो हाइना इलेक्टेड वार्ड मेंबर फोरम IMC की जनरल सेक्रेटरी इलांगबम संदीप कुमार फोंदोरले ngasi Manipur Press Club ta pangthokpa paugi mifam amada mahangna makha tarada hai English ngani kunmathoi gi June thada tam loithabasu ngasi pauba IMC ki election tawdana leide Marak asida urban local body sing election chatliba chahi asigi June 5 da pangthoknaba honariba asida IMC gi su lengakna matam ama leplabi yahanbiyo hairiba wafum sing asigi matangda forum asida Mahut Department ki Director amadi Commissioner da tha asigi taraga tarita chepisin gi basu lekre Maram aduna hiram asida CM amadi Mahut Minister na meeting changduna Ward members sing na thengnariba awaba sing asi kokhanbiyo haina lengak ta tin tisilakni June ki ta mangada koi kasi agam ke body election se pakhu ni na ya text ho gaya da abishu hai basi ki election focus the election ki focus the koi हम इस बात को किसी भी दौर पे आना मसे कोई हिंगदा दर को कोई election से बच्चे से text हो गया गई कोई ना तो नायरा भी या तो कोई अदर सु मसी में मन ना है या text को उठे पता है कोई तो ताजिर भी दिमाग से अल्लाह की बात ला जो ये काम बात बाबू को देगा सिकी election stage दा अपन एक्ट सब क्या कोई तो कोई दिन ता पूछा मत कोई मास के ता पूछा मत कोई इरा नहीं भी कोई आंसर है मुझे हम दे दे कोई आओ Ngarang Nungtil Imphal West District Police na Makol Ahoba Silencer Pandana Thoramba Enfield Motorcycle Nipuga Mathoi Makoi Butharokpa Miyoy Singa Konana Noise Pollution Hoon Bagida Mapagatre Gari Miyoy Sing Adu Loan Ayaba Piliba Maongda Silencer Sing Semdoklaba Amadi Wakal Taminarba Matuna Thadok Haide Ningsing Bayai Manipur Pollution Control Board MPCB Amadi Transport Department na City Manunda Noise Pollution Hokan Danaba Noise Decibel Limit Hamsuga Leilabane World Theatre Day ki thauram ngasi Theatre Center Manipur na so Manipur Press Club ta pangthokre thauram aduda chief guest ki warol piriduna MCC Chairman K Radha Kumar Hai lamdam asigi miyoy sing asina isagi chap chaba masak ase khangnaraktabadagi aikogi theater ase mangsilakpane theater tawiba miyoy sing so babok sing ki pukning chingsinba ngamnaba honaba mathau tai madu nataduna babok sing binangfuda yengadabani haina theater tawbana khak mai pakpa yaroi lamdam asat theater gi tongan ba form sing ase nongma gi mangsin lakliba asidagi aikoina mataw karam na kangadagi haibado khananabagi tangai fadaba matam adu lakli haike Malem asida mikap miraukol kaya lepalaitana tariba asida artistina amata oibagi saklon lawduna ingtappa santi leiba leibak ama oinaba honabada mating pangnaba lepalaitana tongsinggani haina Manipur Dramatic Union ki Director Hizam Shamadani na hongokre wafam asing ngasi World Theatre Day Observation numit kamari lainana chatliba tha asigi haukiba tang kunmari dagi hauna Department of Art and Culture makhada Numit mari ni chupna panthoibi nacha manjeda pangthokiba workshop loisinbagi thauramda wa ngangladuna khondokhibani thauram aduga mari lainana mahangna makha taraduna hai Manipurda laiba artist singi magunda awat pakalishu leite Malengi mafam kayadagi Manipur gumna arti lamda ina kunba lamdam leiramloi hai sibongokhe thauram adugi saruk amu oina workshop aduda saruk yakiba miyoy singa certificate lekhe asumba adu kunju adu theater na Malayam sina anti kunju maasa hanji pura hunu tin ba hai TV Asing mamaya sarwa international theater world theater ke kap kauna mahatin wahan tusi kulmu na khana neraga kulmu amit kulmu neraga in tappa amada kunsi naba amada am thakta na bahai she kahan na kulmu usun na inga wala mama 아주 시시다 그러면 India pumbada Mars ki haukiba tangkundagi hauduna lakadawriba April tang 3 phauba chathagadawriba Posan Pakawara Palangi saruk amu oina ICDS project kakchingna sinduna
Millets for Nutritional Well-being haiba themda Kakching District ki oina Posan Pakhawara gi thauram ngase Kakching District Headquarter da leiba Multipurpose Hall Kakching mayai da pangthokre Kakching District ki manung da leiba asa workers ambasong angalwadi workers amade helpers singna maru oina saruk yaduna pangthokhiba ngasigi Posan Pakhawara gi thauram aduda immunization anemia Aadhaar enrollment amade PMMBY gi stall mari tongan ba sector singi machi oiba chinjak sing utpa stall tara pun stall tara ga mari hangkhe ngasigi Posan Pakhawara gi thauram aduda stall tarana athoi ahin tanakhe loinana makok mathang tarakhraba singda case prize piduna pungin thawatke thauram aduda athoiba mithungi warol piraduna DC Kakching Somorjit Salam na hai Hauziki matamda chinjakta ahongba kaya lakpana amade chak khaktabu maru oiba chinjak oina chanabana aikhoi gi hakchangda makhal makha kaya gi anaba sing thorakle aikhoi gi icha singdagi hauraga chaba thakpagi maong ase semdoktuna machi oiba chinjak sing chanaba hona biba mathau tai haikhe akhoi prithvi sina ngasi akhoi miron jing ngasi realize tore khange eba akhoi na nari bu mayam je yo ngasi akhoi gi marakta nari bu BP diabetes ko adudagi kan anemia adudagi hujiki goiter angang da kan stunting adagi vitamin D watpagi naba mayam ama folic acid watpagi naba mayam so many things anaba mayam je kari no akhoi da chari ba potu dai da suna hangado machi me oiba magi micronutrient mayam do adu loi yaw da bagi ne ba akhoi na chakse ngai da taina graba aduna ngasidi anova kano masidi anova diet ama anova pattern ama anova chachai thak ama hongdokta ba yadre words da realize to rapodagi akhoi millet se chara gadi asida machi oiba kano se am yawi millet se cha si na millet se cha na ba promote to si na wakhan se lakna kano Thauram Mapugi warol piraduna Social Welfare gi Director Ngangum Utamna hai millets chanan asi matam amada aikhoi gi lamdamda marang kaina fanglame adubu ngasidi chanan pambi asi ugi haiba fanglaktabage tangkak adu lakle pambi asi thabada isingi thoina maru oidaba yamna laina hoba ngamba mamal hongna phangba pothok ama oibata natana chinjak makhal asida aikhoi gi hakchangna kanaba makhal kaya gi vitamin zinc iron na chingba yawle maram aduna aikhoina chanan asi pak sana thaduna pothok marang kaina puthok pada kanagani haikhe ising yamna leitrasu ira yaina thaba yaba pothok yamna leiba hongna phangba yaba pothok to yamadi dum honge dana adi mathakta hakchang deyam kanaba sa haibri go iron magnesium zinc yawi adu tawi ada tawi sira noina angang na chawya de haina kuna micronutrient food packet pirise ko masi aina haini isi asi hawbagi natte ba pirise asida koina magnesium iron vitamin se hapine chumnagi achapot market tagi leiba ga khene asida upma oigara khir oigara khichri oigara asida laiba khichri asida laiba khir se yumda hawba khir do na hena di hawramba yai adu hakchang kana badi asina hele kaino di asida koina iron magnesium zinc adu ga tofa vitamins angang sing da darkar laiba vitamin A C moi se hap khabane Imphal Art College ki Art Gallery ta hudokre exhibition asiga mari lenena tha asiki taraga mari da pangtokkiba selection amade jury committee na waref lokibagi matung ina Art Society Manipur na piba award ani sulatokhe Thauranga mari lenena Babina Groups of Company ki MD Dr. D.H. na mahaki warol piraduna hai exhibition asina hiram ani thongna kana hale art ta interest leiba miyoi singda uhannabagi achauba fambak piba amade artist singna lever matam changna honajariba makogi production ase miyam da uthoknabagi fambak amasu piribani adubu exhibition loikraba matung painting sing ase matam chupagi oina gallery amada thamnabagi khudong chaba kaya leitabana mathangi exhibition ngainare maram aduna Art Society Manipur mideng changduna matam chupagi oiba art gallery ama thamna honabiyo mahaki maikaidagi su hotel Imphal da nauna sagat kadoriba building asida art gallery ama thamna honari haikhe Tharuk Sindel Kunatar Bina, Masai Mayadu, Nunabi, Machak, exhibition si, Lumini, Misahi, Dana, Yara, the permanent gallery, gallery, artist
ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯋꯤꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯁꯨ ꯇꯨꯡꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯅ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯂꯦꯕꯔ ꯊꯥꯗꯗꯨꯅ ꯑꯗꯒꯤ ꯄꯩꯁꯥ ꯊꯥꯗꯗꯨꯅ ꯑꯩꯅ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯧꯕꯤꯔꯒꯗꯤ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ Mani Girls College Thaubalgi IPR Cell, IQAC Amadi Patent Information Center, PIC Ahumna Puna Sinduna Intellectual Property Rights, IPR Haiba Asida Nomung Eba Workshop Ama, Waiko Mani Girls College Thaubalgi Seminar Hall Ngasi Pangtokre. College Asigi Oza Sing Amadi Mahirui Kayana Saru Yaduna Pangtokiba Workshop Aduda, PIC Manipuri Faculty L. Surjit Singna, Patenting in India Haiba Hiramda, Resource Person Oina Wangang Kibagaloidana, Interaction with Thorum Supangtoke. Patenting in India Haiba Hiramda PIC Manipuri Faculty L. Surjit Singna, Resource Person Oina Wangang Kiba Workshop Ke, Thorum Adu Haudok Laduna, Principal Professor M. Binana Hai, College Asida Ladiba Faculty Members Sing, Maru Oina Mahirui Singna, Makogi Research Work Sing Taubada Amasong, Conductive Environment Ama Purakpada Mateng Oina Pagitama College Asida IPR Cell Hangtok Le, Masibu Hena Mapung Fahana Ba Pandam Dangasigi Workshop Asipangtok Pani. Masina College Asigi Faculty Members Sing Amade, Mahirui Sing da Soidina Kanaba Pigan Hake. Nakal Amaramda Nipam 2.0 Banner Makada Thaubal College, Thaubali IPR Cell Amade, IQAC Nasu Patent Information Center, PIC Kapuna Kusamnana Sinduna, Intellectual Properties Right, IPR Haibai Hiram as a normal Uba Workshop Ama, Thaubal College Ki Multipurpose Holder Pangtoke. Lamdam Asida Fishalon Sagi Tabak Hena Chakanaba Amade, Isane Isabu Tabak Pizaduna Mipan Tangdaba Lamdam Ama Oinapagi Pandamda, Manipur Amasung Nagaland Sector CRPF Ki Meeting Makada Force Asige, Humfumapan Suba Battalion na Sinduna Numitarani Ki Oiba Fishalon Sa, Sinaibagi Thoram Amangase Lang Tabal Mantri Kong Thong Anbida Pangtok Krek. Civic Action Program Gi Thorang Makada Pangtok Kiba Thoram Aduda, Manipur Society for Skill Development Ki Mission Director LN Kasung Hai, Handloom, Handicraft, Horticulture, Amadi Agriculture na Lamdam Asigi Maru Oiba Hingnabagi Pambay Oide. Luribadi India da Laiba Kutsa Haibagi Chang Ase, Chada Manga Kaktani, Adobo, China, USA, Amasung European nations sing the day, Chada Yankai Henalay. Laibak Asida skill later ba Mio Shingna, Namna Labana, Tabak Fang the Bagi Watok Asi Hingalakpane. Kenaba Asi later na ba Amadi, Sel Tungi Awaba Ladiba Imung Singi Yaifanaba, CRPF na Paikalak Liba Taurang Ase Singtaninga Haina Makatake. अखोई मबंगल से हैंडलूम हैंडीक्राफ्ट अदुगा हॉर्टिकल्चर पे नहीं है मोसी खंडे है दुना हैंडलूम से ये कोई नमकी very very important livelihood source of livelihood it's a way of life मुझे ये कोई इमा मार्केट world's only woman market हैंडलूम हैंडीक्राफ्ट कब चले अतो तो मर्द मर्द खाया हुआ है वो therefore this is very very important. All Manipur United Clubs Organization Amukogi Meeting Makada Semkiba All Manipur United Fish Farmers Association Amukfagi Oiba Masalo Shang Sing Hangdopagi Makata Tarakpa Oinangase Atukogi Officer Thaubal District Lady Bangami Sing Oiba Mifam Ama Pamduna Kanan Naraba Matunda Thaubal District United Fish Farmers Association Kobalup Amasem Cray Lilong Municipal Council na Sinduna Tha Asigi Taragatarutagi Chatarakpa Swatsa Wiki Saruk Ama Oina Ngarang Council Asigi Manung Chana Laiba Lilong Arapti Maning Lekai Lairak Sing Ibudaw Pureromba Laibungda Lamtu Sengbagi Thoram Pangto Kray Swas Bharat Mission Gi Makada Tongan Ba Kangluf Maru Oina Maitei Pangal Amade Kaboy Furup Singi Mioy Singsu Thoram Sar Yake Ngasi Jiribamge Hilhat Community Hall the District Child Protection Unit Jiribam Amadi Child Welfare Committee Jiribam Anina Puna Sinduna Anganwadi Workers Asa Workers Amadi BMMU Jiribam Block Village Level Federation BLF Amasong Self-Help Group Singi Damak Nomu Oiba Juvenile Justice Act 2015 Amasong POCSO Act 2012 Ki Matang the Awareness Program Amapangto Creek Awareness Program Ada Jiribangi CMO E Okendro, Jiribangi DCPO Indrani Chongtham Amadi Jiribangi CWC Mutum Maipaksana Susaruk Yake. Awareness Program Aduga Mari Lenana DCPO Jiribam Indrani Chongtham Hai, Juvenile Justice Eki Makada Angang Sing the Karam Protection Pigin Haibagi Matangda, Anganwadi BLF Amasong, SHC Sing the Kanganaba Taurang Asipangtok Pani.
एक्सिंग असिगे मखादा ngak senbibagi mathau taba matamda report tawdrabade report tawdaba mioi adusu cherak fangba yai angang sing da chathariba crime sing asi thingnaba mipum khuding makna achobo thaudang na honingi haina phungdokhe Tamenglong Battalion Assam Rifles na Jwalamukhi sector gi meeting makada pre-recruitment training camp among ase Tamenglong Battalion headquarter da pangthokre camp ase Tamenglong gi manung hanjin ma mafam sing da leiriba naha singbo mathauna haptuna lakadariba Assam Rifles amade Indian Army gi recruitment sing da mai pakpa ngamnabagi pandam da pangthokpani pre-training camp aduda none amadi jiribam dagi lakpa mahairoi yankhairom na sarugyakhe training camp aduga mari leinana document amade medical checkup su tawkhe loinana Game asi chayol ani chasagani haide Nagaland state asi makhatana state macha thongna khaiduk labade hena mapangal sontharaba state haibadu orakani haina state aduki chief minister nephew Riona nungnango phungdokre Eastern Nagaland People's Organization ENPO tongan ba frontier Nagaland state ama senaba demand gi matangda hauzik chathariba Nagaland state assembly gi budget session da wangang laduna wafam asi chief minister nephew Riona phungdokhibani Chief Minister na hai Nagaland bo makata na thugay ba haibase state asibo hena mapangal sonta hanaba maram oigani mahak na hai Eastern Nagaland region ase hena chawkhatpa mafam ama oibagi chap chaba matik mayai adu leide amaromda naga political issue ase waroishin athubada puraknaba state lengang na pukchel sena thabak tawri loyana Eastern Nagaland region asida hena chawkhatpa puraknaba special package sing bibinaba center da state lenga ke maikai degi taksile haike Karnataka lengang na lepkiba scheduled caste reservation gi matangda Banjara Kangluk ke miyoi singna Simoga jilada achob irang hokre khoishaung raba miyam na Karnataka gi hanek chief minister BS Yediyupara gi yumda yaning da phongdoktuna nung thajingkre ningsing bayai Karnataka gi Basabaras Bomai lengak na anobu moong gi scheduled caste reservation thawong ase chena hankibani Hiram asigi matangda Banjara Kangluk ki luchingba singna Karnataka lenga ke anoba scheduled caste reservation gi thawong ase handokadabani haina dabi tawibani aroi badamar pawna pisari Ising later Makarisu tawbang ngamlay haina Health Minister Dr. Sapa Minton haikre Congress yang na opposition party singi luching basing na wangang bada Prime Minister Narendra Modi amasung BJP ki lengang na asuk kiriba taning driba karigino haina CLP leader Okam Ibobina hanglakle Ngamkai langsin laktuna thabak tawna bohanaramba Myanmar Resistance Force PDF ke lani ane special commando na fare amana natukuna chengkre Amadi Nagaland state ase makhatana state macha thongna khaiduk labadi hena mapangal sontharaba state haibadu orakani haina state aduki chief minister nephew Riona nungnango phungdokre Matang esta numidangi new TV gi paulo shinjare midin tabri punamok po amkan krumjare